ꯑꯦꯝꯕꯨꯁꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏ ꯃꯄꯥꯗ ꯑꯦꯝꯕꯨꯁ ꯇꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯇꯒꯤ ꯊꯥꯗꯣꯔꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯈꯟꯅꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯃꯦꯡ ꯃꯐꯝ ꯈꯔꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯈꯨꯟꯗꯣꯡꯕꯝ ꯑꯣꯗꯤꯠꯁꯤꯡ, ꯑꯦꯂꯥꯏꯁ ꯀꯩꯂꯥꯟ, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯦ ꯃꯅꯤꯁꯤꯡ, ꯑꯋꯥꯡ ꯂꯩꯀꯤꯟꯊꯕꯤ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯂꯤꯖ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯑꯣꯖꯤꯠ ꯁꯤꯡꯍꯗ ꯆꯠꯊꯈꯤꯕ ꯏꯟꯇꯔꯣꯒꯦꯁꯟꯗ ꯃꯍꯥꯛ ꯑꯁꯤ ꯂꯥꯂꯣꯟꯂꯨꯞ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯕꯦꯟ ꯑꯥꯎꯠ ꯀꯥꯗꯔꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 19ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏꯗ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯣꯏꯅꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯕ ꯃꯇꯨꯡ ꯂꯣꯛꯇꯥꯛ ꯄꯥꯠꯂꯣꯝꯗ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯈꯪꯗꯕ ꯃꯐꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯅꯝꯕꯣꯜ ꯀꯥꯃꯦꯡ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯤꯀꯣꯚꯔ ꯇꯧꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟ 4ꯒ ꯂꯣꯏꯅꯅ AK ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ 2ꯒ ꯂꯣꯏꯅꯅ HK ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ 5ꯒ ꯂꯣꯏꯅꯅ AK-56 ꯔꯥꯏꯐꯜ 2, ꯃꯦꯒꯖꯤꯟ 3ꯒ ꯂꯣꯏꯅꯅ ꯏꯟꯆꯥꯔꯖ ꯔꯥꯏꯐꯜ ꯑꯃ ꯑꯃꯗꯤ AK ꯔꯥꯏꯐꯜꯁꯀꯤ ꯃꯔꯨ 150, M16 ꯔꯥꯏꯐꯜꯒꯤ ꯃꯔꯨ 213, ꯏꯟꯆꯥꯔꯖꯀꯤ ꯃꯔꯨ 68, ꯂꯦꯊꯣꯠ ꯁꯦꯜ 3, ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ ꯑꯃꯗꯤ ꯑꯙꯥꯔ ꯀꯥꯔꯗꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯂꯤꯖ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯣꯖꯤꯠ ꯐꯥꯕ ꯉꯝꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯏꯟꯁꯔꯖꯦꯟꯠ ꯀꯥꯗꯔꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯔ ꯃꯈꯩ ꯈꯪꯕ ꯉꯝꯂꯦ, ꯑꯗꯨꯒ ꯑꯣꯖꯤꯠ ꯑꯁꯤ 2008ꯒꯤ ꯑꯦꯄ꯭ꯔꯤꯜ 22ꯗ ꯃꯍꯥꯛꯅ ꯏꯟꯁꯔꯖꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯦ, ꯃꯇꯨꯡꯗ ꯃꯍꯥꯛ ꯕꯦꯜ ꯂꯧꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯔꯣꯟꯕꯤ ꯂꯥꯈ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯎꯅꯕꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ 232 ꯁꯤꯔꯤ꯫ HMIS ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯔꯅꯦꯜ ꯑꯣꯐ ꯔꯤꯄ꯭ꯔꯗꯛꯁꯟ, ꯀꯟꯇ꯭ꯔꯥꯁꯦꯞꯁꯟ, ꯑꯣꯕꯁꯇ꯭ꯔꯦꯛꯇꯤꯚ ꯑꯦꯟꯗ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯅ ꯍꯦꯜꯊ ꯃꯦꯅꯦꯖꯃꯦꯟꯠ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯁꯇꯦꯝꯒꯤ ꯗꯇꯥꯁꯤꯡ ꯑꯦꯅꯥꯂꯥꯏꯖ ꯇꯧꯗꯨꯅ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯃꯤꯔꯣꯟꯕꯤ ꯂꯥꯈ ꯑꯃꯅ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯃꯤꯔꯣꯟꯕꯤ 232 ꯁꯤꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯔꯅꯦꯜ ꯑꯣꯐ ꯔꯤꯄ꯭ꯔꯗꯛꯁꯟ, ꯀꯟꯇ꯭ꯔꯥꯁꯦꯞꯁꯟ, ꯑꯣꯕꯁꯇꯦꯇ꯭ꯔꯤꯛ ꯑꯦꯟꯗ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯅ ꯐꯣꯡꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ, ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯃꯤꯔꯣꯟꯕꯤ ꯂꯥꯈ ꯑꯃ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯃꯤꯔꯣꯟꯕꯤ 43 ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯁꯤꯈꯤꯕꯒꯤ ꯗꯇꯥ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯦꯇꯔꯅꯦꯜ ꯃꯣꯔꯇꯦꯂꯤꯇꯤ ꯔꯦꯁꯤꯑꯣ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯋꯥꯡꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝ ꯄꯤꯔꯗꯨꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯃꯤꯔꯣꯟꯕꯤ ꯃꯃꯥꯁꯤꯡꯅ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯃꯔꯨꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯂꯛꯈꯤꯕꯁꯤꯡ ꯑꯌꯥꯝꯕꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯔꯝꯅ ꯑꯣꯕꯁꯇ꯭ꯔꯦꯇꯤꯛ ꯍꯦꯃꯣꯔꯦꯖ ꯑꯃꯁꯨꯡ ꯍꯥꯏꯄꯔꯇꯦꯟꯇꯤꯚ ꯗꯤꯁꯑꯣꯔꯗꯔ ꯊꯣꯛꯄꯗꯒꯤ ꯑꯌꯥꯝꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆꯔꯁꯤꯡꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯁꯤꯕ ꯊꯣꯛꯂꯤꯕ ꯑꯌꯥꯝꯕꯅ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄ ꯅꯨꯄꯤꯁꯤꯡ, ꯃꯁꯥꯒꯤ ꯑꯅꯥꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯄꯦꯁꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄ ꯍꯦꯜꯊ ꯀꯦꯌꯔ ꯅꯤꯡꯊꯤꯅ ꯂꯧꯗꯕ ꯄꯦꯁꯦꯟꯠꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯦꯇꯔꯅꯦꯜ ꯃꯣꯔꯇꯦꯂꯤꯇꯤ ꯔꯦꯁꯤꯑꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯂꯨꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯤ꯫ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ, ꯃꯔꯝ ꯑꯁꯤꯅ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯦꯖꯔ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤ ꯅꯤꯡꯊꯤꯅ ꯂꯣꯏꯅꯅ ꯍꯦꯜꯊ ꯀꯦꯌꯔ ꯁꯔꯚꯤꯁꯇ ꯃꯊꯧ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯇꯩ ꯁꯕꯑꯣꯔꯗꯤꯅꯦꯠ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯄꯦꯁꯦꯟꯠꯁꯤꯡꯗ ꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ MMR ꯋꯥꯡꯂꯕ ꯑꯁꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯍꯦꯜꯊ ꯁꯤꯁꯇꯦꯝ ꯑꯁꯤ ꯈꯨꯗꯛꯇ ꯔꯤꯐꯣꯔꯝ ꯇꯧꯗꯨꯅ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯄꯨꯈꯠꯂꯛꯈꯤꯕꯤ ꯆꯍꯤ 33 ꯁꯨꯔꯕꯤ ꯒꯣꯇꯤꯃꯌꯨꯝ ꯑꯣꯡꯕꯤ ꯔꯥꯅꯤꯕꯂꯥ ꯗꯦꯕꯤ ꯋꯥꯡꯈꯩ ꯌꯨꯝꯂꯦꯝꯕꯝ ꯂꯩꯀꯥꯏ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔꯁꯤꯡꯅ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛꯇꯒꯤ ꯍꯧꯗꯨꯅ ꯃꯥꯟꯅꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯡ ꯐꯥꯎꯕ ꯑꯦꯇꯦꯛꯁꯤꯡ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫